ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯃꯈꯨꯠꯇ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯅꯥꯒꯤ ꯊꯥꯖ? ꯃꯃꯥ ꯃꯆꯥꯅꯤꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗꯀꯣ? ꯐꯩ, ꯍꯧꯖꯤꯛꯇꯤ ꯄꯤꯁꯛ ꯑꯩꯅ ꯅꯃꯥ ꯅꯆꯥꯅꯤꯒꯤ ꯅꯊꯛꯇ ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ." ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯍꯨ ꯌꯥꯎꯔꯕ ꯃꯍꯤ ꯑꯁꯤꯅ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯕ, ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯖꯩ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯥꯏꯊꯣꯡ ꯄꯛꯂꯕ, ꯂꯥꯏꯊꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯅꯥꯔꯕ, ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯕ ꯃꯇꯨꯡꯗ ꯁꯤꯔꯕ, ꯃꯃꯥ ꯏꯕꯦꯝꯃꯨꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯕ, ꯃꯇꯧꯗꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ." ꯄꯤꯁꯛ ꯆꯐꯨ ꯑꯗꯨꯕꯨ ꯃꯈꯥꯗ ꯑꯃꯨꯛ ꯊꯝꯂꯦ꯫ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯨ ꯀꯧꯔꯤ꯫ "ꯏꯃꯥꯒꯤ ꯊꯥꯖ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯍꯦ?" "ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ?" "ꯍꯩ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ." ꯊꯥꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃꯨꯅ, "ꯊꯨꯝꯃꯣꯛꯁꯦ ꯏꯃꯥꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯛꯎꯅꯦ." "ꯍꯣꯏ ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯡꯒꯠꯄꯤ꯫ "ꯌꯥꯔꯕ ꯏꯃꯥ?" "ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯅꯦ ꯀꯨꯏꯔꯛꯂꯣꯏ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯐꯠ ꯌꯣꯟꯊꯣꯛꯂꯒ ꯊꯨꯅ ꯍꯜꯂꯛꯀꯦ, ꯅꯪ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ." "ꯍꯩ, ꯆꯠꯊꯣꯛꯂꯝꯒꯅꯨ." "ꯍꯣꯏ ꯏꯃꯥ." ꯏꯕꯦꯝꯃꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯐꯤ ꯁꯥꯔꯝꯕꯅꯤ꯫ "ꯐꯤ ꯁꯥꯔꯤꯅꯤꯅ ꯇꯧꯔꯤꯁꯦ, ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯍꯨ ꯌꯥꯎꯔꯕ ꯆꯐꯨ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯏꯕꯦꯝꯃꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯏꯕꯦꯝꯃꯨꯗꯤ ꯀꯩꯊꯦꯜꯗ ꯂꯩꯍꯧꯏ, ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯈꯛꯇ ꯂꯩꯔꯝꯒꯅꯤ꯫ ꯊꯕꯛ ꯑꯁꯦ ꯉꯁꯤꯃꯛ ꯇꯧꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯒ ꯑꯩꯒꯤ ꯃꯥꯏ ꯑꯁꯦ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯨ ꯃꯍꯤ ꯑꯁꯦ ꯃꯃꯥꯏꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦ." ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦꯁꯦ, ꯐꯤꯁꯤꯅ ꯍꯥꯏꯐꯦꯠ ꯃꯥꯏ ꯃꯤꯠꯁꯦ ꯈꯨꯝꯖꯤꯜꯂꯒ ꯆꯪꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯔꯗꯨꯅ, "ꯃꯗꯨꯒꯤ ꯊꯥꯖ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦ꯫ ꯏꯃꯨꯡꯗ ꯂꯩꯕ ꯖꯥꯠꯂꯥ? ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯌꯦꯡꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯄꯤꯁꯛ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯥꯖꯒꯤ ꯀꯥꯗ ꯊꯥꯖꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ "ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯅꯪꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯅꯪ, ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ꯫ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯍꯨ ꯃꯍꯤ ꯑꯁꯦ ꯍꯦꯛꯇ ꯍꯩꯖꯤꯟꯍꯧꯔꯒꯦ." ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯈ꯭ꯔꯦ꯫ ꯈꯨꯠꯂꯩ ꯊꯨꯅ ꯆꯐꯨ ꯑꯗꯨ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯏ꯫ ꯍꯨ ꯃꯍꯤ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯖꯣꯔꯣ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ "ꯍꯩꯖꯤꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯏ? ꯍꯧꯈꯣꯗꯅ ꯄꯤꯁꯛ ꯑꯩꯉꯣꯟꯗ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯏꯊꯨꯡ ꯄꯥꯜꯂꯅꯤ, ꯅꯪ ꯑꯗꯨꯃꯛ ꯁꯤꯔꯅꯤꯗꯣ꯫ ꯍꯩꯁ, ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯑꯩ ꯌꯥꯗ꯭ꯔꯦ, ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯑꯩ." ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯨꯝꯂꯝꯕ ꯊꯥꯖꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯏꯊꯨꯞ ꯊꯨꯞꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯇꯨꯝꯕ ꯀꯥꯏꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯃꯥꯏ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯞꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯥꯏ ꯑꯁꯤꯗ ꯆꯣꯠꯂꯤꯕ ꯑꯁꯤꯅ?" ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯠꯇꯨ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯗꯤ? ꯀꯔꯤ ꯃꯐꯣꯟ ꯑꯃꯁꯤꯕꯣ? ꯀꯔꯝꯅ ꯑꯩꯒꯤ ꯃꯥꯏ ꯑꯁꯤꯗ? ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯖ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫
Manggolgi ukhokten da theliba mixel aduda mamai adu yengi. Mamina uri isang manba asangba mapona mahaki mamaida paktuna leiribado. Hena suthupa haibado oire. Ima, ay kinom tawre. Karino masibo. Ay yamna thuple. Kamdawni ay khangba ngamdre. Thaza maning tamna thuna chele. Maningda leiba ising aduna mamai adubo sasata thui. Maithongda paklamba asangba adudi kokre adubo thupa adumadi phaba kawba leite. Ay thupa na yadre. Karino tawriba sibo. Ay natawgadaba sibo karino. Thaza mamai adu thupagi mayaina mamai adu isingda chup lublami adubo thupa adumadi adumak phaba kawba leitri. Somdana ibemu mayum tamna halai. Ibemu na mahakalak minariba macheduda yengduna. Ise, ngasidi posit khara phaihe. Aina puba kharado thuni hekta sakhibagi wani. Kay hanungai ngasidi. Ho nangdi naraibo yamna phaihe. Aikhoidi ibema selek mangduna adum toklaba poni. Hayeng so ipam lomda thaba amale. Aduna kaithel kaba amung lepkani. Asumna tawba asidi potpham phamba kaise phajana ngamba natre. Nasanasu loina zawraba adudi. Ho chawre haiduna ne thabak mana amada kanaba jana tebemu. Ngangnaba na wariba. Chawraklaga khara phagadra khalubani. Chawraklaga na hena dum ware. Wahadana ngakso leibasu ya ponte deiche. Khara sunungai tho. Aigidi lairi ne. Nangi na sanupi ama leibado. Mahakidi kamdauba. Ise, aina panghaida haijinbagi wadi nateko. Aigi za thajase onthokna phakre. Mama aigi awabana khangliba. Phakre. Aduni ne ibemu. Nasa phaba pokpa kaise nungai jaramnida. Masakna masak phajariba. Yamna phaida noidi. Ibemu du haifen noi. Ise, wari su nungairi haibabu. Thongaldi yokselakle. Ai amu lehaurage ko. Hoi lehauro. Ise so asum chatle ko. Ibemu mayum da sanglei mayum hek yaubaga majanupi bo hana kawi. Thaza, imagi thaza. Ima halehe. Ising khuzai amata buthoro. Ima amuta thake. Asi haiduna dahri aduda phamthai. Majanupi na kariso hoini maini hairaktaba aduda amuksu kawi. Hai, nangbu tadrabaro. Ima halehe ne. Ima ising amna khawrangle. Thuna amukta buthoro. Adubu handamuksu majanupi na kariso khumlaklamde. Masida ibemuna mathamoida haipe singnana. Masigi angang asibu kaidawbo yauraba janone. Aina kauriba kaise amata tadraba jala. Ibemu hawgatuna imungda amuk changi. Thaza, imagi thaza. Nangbu kadaida leibage? Ibemuna machanupigi kada changduna yenglame. Maduda machanupi thajana mahagi phamung aduda tharo onduna leiribadu urame. Madubu ubada pakhatpa amaga loinana machanupigi manaktamna sensili. Imagi bema, nangbu kaidawrabage? Se, nangbu kaidawrabage? Karino, nangna tawramliba mataw asibo? Se, ima lae. Thajana mamabu yengduna. Ima, ay khangba ngamdre. Ay yamna nare. Isabu kaidawrabage? Se, ima dahayo. Ima leiriba asidi. Ima, aigi maise kaino matawre. Aigi maise yamna thuple. Ima, ay khangba ngamdre. Se, ima yenge. Asi haiduna machanupigi mamai adu yenglami. Maduda mamai aduda ingang na leiramliba adubu uri. Is, masidi karamno. Imagi bema, masibu karamna no. Nangbu kari tarurabage? Ima, aina tamba hawgatlakpada aigi maise yamna thaplamki. Karino haina mingsalda yengluba matamda asumna oiramliba asini. Ima, ay yamna nare. Mai ase thupana yadre. Ay khangba ngamdre. Se, karisu tawre. Ngahaktang tumina layo. Phi asotpa amana nangi mai ase napthoksiko. Ima tawge. Karisu tawre. Ibemu na phi asotpa ama tawduna masagi mamai adubu napthoklami. Asumna matamna hek haujinkiba kudingda thajagi maithong adu ngangba asum henjilei. Karigumba kandana mamai adu popthorei. Onthokpagi phibam amada leirami. Masida mahaki mathamoi edudi yamna wajarami. Ima, nachaigi phamda oiriba mataw asibu karino. Aibu kayam kuina asumna laikhidoino.
Imagi bema. Amukta taptha khose. Soidana phagani. Karisa leiba nate. Ima. Ai asamna hingningtre. Ai siningle ima. Hai. Nangbu ngaurabo. Adumna kanana hainabage. Ima leiba sidi. Aduba thazagi mamaida oiriba. Anaba ado asum henjilaklami. Thaze yamna wana punsi ado lelami. Aduba mamai thangda mahak laithong aduna maram oiduna yamna ningamdana sikhirami. Imagi thaza. Nangna tawriba mataw asibu karino. Imabu thadokuna nangbu jalabro. Ima itanta leiba ngamloye. Imagi nakta mukta halakkuo. Ibemuna macha kainabagi maisakna ona thoina kapa asibu amaibi pisangna uraga harauze momonokte. Nungai da idi onthokna. Hai ibimu haibi sakthibi haukodana pisak engonda. Haujikti kari thoklese. Nacha nupi amatang tarak leijarambado siridana kamdawi. Nungai re aidi pena duma mukta nokhige. Asi haiduna pena nokjai. Namidangi matamni ahingi matam aduda thongalda hauriba boroi pambido mathanta thara nomlaklami. Ngaihak nomlaba matungda uthak adudagi angauba ama phan makhada chongtharaklami. Haithaduna leiriba samlang adubu makhut aduna nakal anida khongalami. Aise haujikso asum phajari ko. Asiba thawai oiraba si phauba aigi phajaba adudi handri. Adubu aigi saktam asidi saru polang oiri. Isa pumba saru polang tangairi. Masigi kaluragadi ayamna nungaiti. Misak asi ningamdana sikraba thazagi thawaini. Amuksu mathanta hikna kapje. Noyamna phatti. Karisu ira leisadrabi aibu. Nakhoina hatbi bani. Aibu haliba karigino. Aina nakhoida kari akaiba thabak tawkrabage. Aina laithong paktuna ningamdana lenkhiba mataw kaya. Aina sikraba matungda aigi imana macha aigi asiba hakjangbu konduna kapchakhiba. Andugi laman aina soidana khungani. Aibu laithong pakhankhiba misakto. Aina hinglingai matamda khanghauda batarabasu haujikti misak ado aina mayak sengna khangle. Nangbu lemna khak tharoi ko aina. Thazagi thawaido lambi sorok aduda maning tamna haina humna chali. Asum lakpa aduda mahaki manaton aduda karigumba manam ama namnaklami. Manam asi taibang mi gini. Mafam asi waida taibang mi lere. Hais ay mi saning lagle. Asi haiduna mamay mamit adu koy leiduna akoy ba aduda yenglami. Asum yenglakpada lambi ginakanda leiriba khongbal aduda nupa amanata aduna leiriba do urami. Sida leiri. Taibang mi se sida leiri. Masi hingliba maline. Hidak ngauraba chawhalna numidang aduda mayumda halakpada khongbal aduda tasinbani. Tasinbadagi hagat bangamdana khongbal aduda adumak tauduna leibani. Masi mi phatta amai bibisaki machanupa ahanduni. Phai khangani dana nang. Nangi nachanupa asigi thawaibu aina lauke. Nasabu hatke aina. Asumna haiduna thazagi thawaina isingda tasinduna leiriba chawhalgi masa adubu paiduna mathakta singkhalami. Manam sidi. Yunam asidi onthokna namthikreda. Mathoi asi laugi haina khanbani. Aibu hoida natona semen senduna khangba haiduni. Mathoi se laudabadi yadre. Makhut namana manaton adu menseli aduga nama aduna chawhalgi masa aduda thingjinduna saru sayang adu koyot oli. Aduna tawba aduda chawhaldu sire. Iga mayam ama thokline. Magi se sira male. Sizarasano khongbal sida amu chingtharam lagi. Asi haiduna asi bahaksang adubu khongbal duda chingtharami aduga mahak makhata na chatkirami. Mathangi ayukni chawhalgi haksang adubu khullekai miyoi singna thengnarami. Mahai mafam aduda yomsanarami. Nupa amana is kari khusine haibagi masidi. Mathibong marin kasi loina kothoklam ledana. Tada Minabu
asumna tawba ngamgadrane sa kainaga tawramba oiraba zala ibema mafam asidabu kadaidagi sa kai sangbanuda onthokna misi sadana siramkhreda pau ase tabada mahaki mama adudi matha yamna nungai reibu kamdawni tada aikhoi fawba yamna nungaiti asumna mi hathina hatoklamlaga khongbal asida thadaramliba soidana oigani kanana bu tawbo oiramlibano mahak soidana papuni ko tanja aduda chawhalgi mama pisakto kapna selei masagi misi thina siduna leiriba phibam adubu ubada thoini hena kapjare mahakti imagi bungo kari matawno nangna oiramliba sibo mi amabu asuk tamthina hatpa hongna bro asi haiduna masagi asiba haksang adubu konduna kapche mafam aduda teliba miyoi sing adusu loina kapnarami namit asigi namidangni tolen phamungda tumlambani sangolda pulamba san aduna momo khongbagi makhol adubu mahakna hek taraklami tolen mikap tholakli aigi sanduna trane khongliba sibo kari toba yaraba janone thawri naga makhongdaga yesalaba zala amukta heng horudrabadi soidana siba tare asi khanduna tolen phamungdagi hawatuna mapanda thoklami maiga amata yarogida thabal so sugamna phariba sibo tolen sumangda kumthai aduga thongalgi nakalda leiriba sangol adu tamna chali mahakna mafam adu hek yawbaga mahaki sanna khonglamba adu chap lepkhirami tolena sangol manung aduda changi haujikta adu kana khonglamnaga ai hek lakpada lepkhida mamit aduna munna yengduna thawri nadi yetese karigi oiraba jano masigi sanasi ngawba janida kaishudi tawdana pangkhongda khonge haiwani ahingsida aibo amu hagot hale masiko asumna haiduna mahak mapanda tholei mapal hek yawbaga napi amana hekna kapagi khonjel ama mahakna taraklami mamai ado saroklomda phat leithoktuna kanagi napino ne kapliba sibo makhol asi thongal asomdagini kana bolei bujano tolen mapuning aduda kanano haiba khangning phawraduna soroklomda thoklami sorok aduda leptuna akoiba aduda koyeng yengi makhoigi thongal-dagi khara chetlaga lambigi nakalda hoba khongnang makhong aduda angawba phijol setpi nupi amana makok nonthaduna leiribado hek urami aina tariba khonjelasi asida leiriba nupi asidagi soidana oigani ahinga sida mahak mathanta karina tawrisibo kanabo oirabajano asumna khaladuna nupi aduna leiriba mafam adu tamna changsili tolena nangbu kana oirabano asuk thenglaba sida karino khonthang kaina kaplibade nangbu kari tawu yarabage nupi adu aduma kapli kari amata khumlamde tolena amukaso hai nangbu kana no haibani ne kari nupi no masibo kibaga amata phawdrabo nangbo kana no hayo nupi ase thazagi thawaini ngasai makhai kaplamba ado chaplep khirami aduga asumna ho mama aini aibu masa khangdrabo kaino angawo phijol asiga nasaka amata khangdradai hayune nangbu kanano ho mama ngasi se aigi purai bana laikitaba numini adugini aina phijol asi setlibasi na purai bana laikitaba numit haba aduga karigino nangna mafam asida kaptuna leiribudi mama ai yamna pendi aigidi mahak natana kana amata leiti maga iga leiminaba chahi phakhidri isasu amata yahodi nang nangang liba mayamse mamai makok amata samnadre nang kanano haibani ahinga sida mafam asida kari tawribano nangbo mama sima onthokna phingat kraponi ai adam tapna hairke kedauge hairo didi mama sidangi hakta phambira khoba aduga ai haigi hai ai asibu nangna kari oina uge mathong ke chadaba nabi oiramni nang ahinga sida akibaga amata phawdaba makai ibema tuko jaiko nang kanano haina yengi thorokpani haujikti nasak adu ubada khangningre changhobuna farani
ꯍꯩꯃ ꯃꯍꯥ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯅ꯫ ꯇꯣꯂꯦꯟ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯇꯣꯂꯦꯟ ꯃꯃꯥꯏꯗꯨ ꯁꯠ ꯑꯃ ꯑꯣꯟꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯐꯝ ꯀꯥꯏꯅ ꯏꯈꯦꯡ ꯄꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯄꯤꯁꯛꯇꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯥꯏ? ꯃꯥꯕꯨꯁꯨ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯑꯁꯨꯛ ꯁꯥꯡꯕ ꯅꯪꯒꯤ ꯅꯈꯨꯠ, ꯅꯪ ꯃꯤ ꯅꯠꯇꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯍꯣ ꯃꯥꯃꯥ, ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯃꯤꯀꯨꯞ ꯑꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯀꯣ꯫ ꯆꯠꯂꯝꯃꯣꯅꯦ ꯑꯥ ꯂꯥꯏꯔꯝꯂꯦꯟꯗ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯈꯨꯔꯤ ꯆꯔꯝ ꯑꯗꯨꯕꯨ ꯃꯦꯠꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯇꯣꯂꯦꯟ ꯁꯤꯔꯦ꯫ ꯊꯥꯖꯒꯤ ꯊꯋꯥꯏꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯂꯦꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯃꯄꯨꯝ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯄꯤꯁꯛꯅ, ꯇꯥꯆꯧ, ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯣ? ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯔꯥꯡꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯈꯤꯕ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯇꯥꯆꯧ ꯁꯤꯔꯕ? ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯦꯝꯃ, ꯍꯟꯗꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯥꯜꯂꯤ꯫ ꯂꯥꯏ ꯇꯤꯟꯒ ꯃꯊꯤ ꯐꯣꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯗꯥꯗꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ, ꯋꯥ ꯈꯔ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯈꯤꯅꯕ ꯊꯧꯔꯥꯡꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯄꯤꯁꯛꯇꯤ ꯃꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯋꯥꯖꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯁꯦ ꯑꯩ ꯑꯁꯨꯝ ꯆꯤꯡꯅꯔꯛꯂꯦ꯫ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯗꯕꯅꯤ꯫ ꯍꯟꯗꯛ ꯊꯥꯖꯅ ꯍꯦꯛ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤꯕꯨ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯕ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯊꯥꯖꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯈꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯍꯦ ꯊꯥꯖ, ꯅꯪ ꯈꯪꯒꯅꯤꯗꯅ ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟ ꯑꯗꯣ ꯃꯇꯤꯛ ꯆꯥꯅ ꯈꯨꯝꯈꯤ꯫ ꯄꯤꯁꯛꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯥꯟꯅ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯁꯥꯐꯣꯡꯂꯛꯏ꯫ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯃꯥꯏꯗ ꯍꯨ ꯍꯩꯖꯤꯟꯗꯨꯅ ꯑꯩꯕꯨ ꯂꯥꯏꯊꯨꯡ ꯄꯛꯍꯟꯈꯤꯕ, ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯑꯗꯨꯕꯨ ꯊꯨꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯑꯩ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯥꯖꯒꯤ ꯊꯋꯥꯏꯗꯨ ꯑꯃꯥꯏꯕꯤ ꯄꯤꯁꯛꯀꯤ ꯃꯌꯨꯝ ꯇꯥꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯤꯁꯦ ꯀꯔꯝ ꯇꯧꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ? ꯂꯥꯏ ꯇꯤꯟꯒꯤ ꯃꯍꯩ ꯀꯌꯥ ꯍꯩꯕ ꯑꯃ ꯑꯣꯏꯕꯅ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯠꯄꯗꯤ ꯉꯝꯂꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯊꯥꯖꯒꯤ ꯊꯋꯥꯏꯗꯣ ꯄꯤꯁꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯄꯤꯁꯛꯀꯤ ꯃꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯂꯤꯅꯤ꯫ ꯃꯍꯥꯛꯀꯤꯁꯤ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕ ꯖꯥꯠꯂꯥ? ꯈꯪꯂꯝꯂꯣꯏꯗ꯫ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯁꯤꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯂꯨꯝꯂꯝꯃꯤ꯫ ꯄꯤꯁꯛꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯊꯝꯃꯤ, ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯊꯕꯛ ꯑꯁꯦ
ꯃꯄꯥꯜꯁꯤꯗ ꯇꯧꯕ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯆꯐꯨ ꯌꯥꯎꯔꯦ, ꯂꯪ ꯑꯍꯤꯡꯕꯁꯨ ꯌꯥꯎꯔꯦ. ꯁꯤꯅ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯤꯡꯂꯒꯦ. ꯑꯃꯥꯏꯕꯤ ꯄꯤꯁꯛꯁꯨ ꯃꯈꯥꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯦ. ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯑꯍꯨꯝꯂꯛ ꯐꯥꯛ ꯈꯨꯔꯕ ꯇꯨꯡꯗ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯝꯃꯤ. ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯡꯀꯣꯛꯁꯨ ꯌꯥꯎꯏ, ꯆꯐꯨꯁꯨ ꯌꯥꯎꯏ. ꯃꯩꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ. ꯃꯆꯤꯜ ꯑꯁꯤꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯔꯤꯕꯨ ꯇꯧꯕ ꯑꯣꯏꯔꯕꯅꯣ? ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯃꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯊꯋꯥꯏ ꯃꯤꯀꯧ ꯊꯥꯒꯧꯕꯒꯤ ꯂꯥꯏꯔꯣꯟ ꯑꯗꯨꯕꯨ ꯁꯣꯟꯈꯤꯕꯅ ꯃꯗꯨ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯇꯦꯡꯕꯥꯜꯂꯝꯃꯤ. ꯊꯥꯖꯒꯤ ꯊꯋꯥꯏꯗꯨ ꯀꯔꯤꯅꯣ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯤꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ. ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ. ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯕꯒꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯩ ꯀꯃꯥꯏ ꯇꯧꯅꯤ? ꯄꯤꯁꯛꯅ ꯑꯩꯕꯨ ꯆꯤꯡꯂꯛꯂꯦ. ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯂꯥꯏꯔꯣꯟ ꯑꯗꯨꯕꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯁꯣꯜꯂꯝꯃꯤ. ꯃꯈꯨꯠ ꯑꯗꯨꯗꯅ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯕꯨ ꯂꯪꯂꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠꯅ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯤꯡꯂꯤꯕꯅꯤ. ꯀꯨ ꯂꯥ ꯂꯥ ꯂꯥ, ꯀꯨ ꯂꯥ ꯂꯥ. ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯟ, ꯊꯋꯥꯏ ꯃꯉꯥ, ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯃꯛ, ꯅꯇꯦꯐꯝꯗ ꯇꯦꯔꯛꯑꯣ, ꯅꯍꯟꯐꯝꯗ ꯍꯜꯂꯛꯑꯣ, ꯀꯨ ꯂꯥ ꯂꯥ ꯂꯥ. ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯑꯁꯤꯅ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯃꯊꯟꯅꯇ ꯄꯤꯁꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ. ꯄꯤꯁꯛ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯎꯔꯦ. ꯍꯩ, ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈ꯭ꯔꯤꯕꯗꯣ? ꯃꯥꯅꯦ, ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯅꯤ. ꯅꯪ ꯀꯩꯗꯧꯒꯦ? ꯉꯁꯤꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯥꯠꯂꯒꯗꯕꯅꯤ. ꯅꯪꯕꯨ ꯍꯥꯠꯄꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯍꯩ, ꯅꯪꯁꯦ ꯊꯋꯥꯏꯅꯤꯅꯦ, ꯊꯋꯥꯏ. ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯇꯥꯞ ꯄꯥꯏꯁꯤꯟꯈꯤꯕꯗ ꯂꯦꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪ. ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯂꯕꯅꯤ. ꯐꯩ, ꯅꯪ ꯏꯆꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯦ. ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯣꯟꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯒꯦ. ꯃꯁꯤꯗ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ. ꯅꯪꯅ ꯑꯩꯕꯨ ꯐꯨꯝꯗꯨꯅ ꯊꯝꯒꯗꯧꯔꯤꯕ? ꯍꯩ, ꯅꯪꯅꯤꯅꯦ. ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨꯅꯤ ꯂꯩꯔꯣꯟꯅꯨꯡꯗ ꯐꯨꯝꯒꯗꯧꯔꯤꯕꯁꯦ. ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯌꯥꯝꯅ ꯐꯔꯝꯈ꯭ꯔꯕ ꯄꯣꯠꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯍꯥꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ. ꯀꯔꯤ? ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕ? ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯅꯪꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯅꯪꯅ ꯁꯦꯝꯕ ꯍꯨ ꯃꯍꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯗ ꯍꯩꯖꯤꯜꯂꯝꯈꯤꯕ. ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯈꯤꯕ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕ. ꯑꯩꯅ ꯋꯥꯅ ꯂꯦꯟꯈꯤꯕ. ꯑꯩꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ. ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯀꯧꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯈꯤꯕ. ꯃꯗꯨꯕꯨ ꯎꯔꯒ ꯅꯪꯅ ꯃꯣꯃꯣ ꯅꯣꯛꯈꯤꯕ. ꯃꯗꯨ ꯄꯨꯝꯕꯒꯤ ꯂꯃꯟꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯤꯡꯂꯒꯗꯕꯅꯤ. ꯏꯁ, ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕ? ꯃꯁꯤ ꯋꯥ ꯀꯨꯏꯅ ꯉꯥꯡꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ. ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ. ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ. ꯑꯅꯥꯕ ꯆꯩꯅꯥ ꯑꯃ ꯈꯥꯡꯕꯒꯤ ꯃꯑꯣꯡꯒꯨꯝꯕꯅꯤ. ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯗꯨꯕꯨ ꯎꯔꯒ ꯄꯤꯁꯛꯅ, ꯈꯪꯂꯕ꯭ꯔꯥ ꯅꯪ ꯀꯝꯗꯧꯏ? ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ. ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒꯦ. ꯑꯃꯥꯏꯕꯤ ꯄꯤꯁꯛꯅ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ. ꯄꯤꯁꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯑꯃ ꯑꯁꯥꯕ ꯃꯅꯤꯜ ꯄꯨꯗꯨꯅ ꯁꯤꯜꯂꯛꯂꯝꯃꯤ. ꯍꯥꯏꯐꯦꯠ ꯁꯤꯠꯂꯝꯂꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤꯔꯝꯃꯤ. ꯀꯔꯤ ꯅꯨꯡꯁꯤꯠꯅꯣ ꯃꯁꯤꯅ ꯑꯁꯥꯕꯒ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ? ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯐꯨ ꯑꯗꯨ ꯃꯩ ꯆꯦꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ. ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ. ꯍꯦꯛ ꯄꯥꯏꯊꯣꯔꯛꯄꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯤꯁꯛꯀꯤ ꯃꯈꯣꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯃꯦꯠꯂꯝꯃꯤ. ꯄꯤꯁꯛ ꯑꯗꯨꯝꯅ ꯃꯈꯣꯔꯤ ꯆꯔꯝ ꯃꯦꯠꯂꯛꯄ ꯑꯗꯨꯗ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ
ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯂꯕ ꯇꯨꯡꯗ ꯄꯤꯁꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯤꯁꯛ ꯃꯁꯥ ꯑꯗꯨ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯁꯤꯔꯦ꯫ ꯊꯥꯖꯒꯤ ꯊꯋꯥꯏꯗꯨ ꯀꯞꯊꯣꯔꯛꯏ꯫ ꯄꯦꯜꯂꯦ, ꯑꯩ ꯉꯁꯤꯗꯤ ꯄꯦꯜꯂꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ꯫ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯗꯣ ꯑꯩ ꯄꯦꯜꯂꯦ꯫ ꯄꯤꯁꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯑꯁꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯊꯥꯖꯒꯤ ꯊꯋꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯏ꯫ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯩ꯫ ꯍꯥꯟꯗ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯃꯄꯣꯛ ꯑꯃ ꯍꯥꯏꯕ ꯑꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯄꯣꯛꯇꯨꯗ ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯕ ꯑꯃꯨꯛ ꯐꯪꯖꯒꯦꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯏꯃꯥ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯛꯎꯀꯣ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯈꯤꯔꯝꯃꯤ꯫